ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯣꯏꯔꯝꯖꯔꯤ ꯑꯩ ꯉꯁꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯅꯦ ꯑꯩ ꯉꯔꯥꯡ ꯍꯩꯅꯧ ꯂꯩꯔꯛꯅ ꯂꯩꯌꯦꯕ ꯑꯩꯅ ꯈꯜꯂꯤ ꯇꯨꯝ ꯃꯤꯠꯀꯁꯦ ꯄꯣꯝ ꯄꯣꯝꯃꯦ ꯇꯨꯝꯃꯨꯕꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯈꯜꯂꯤ ꯍꯩꯅꯧ ꯃꯦꯠ ꯆꯥꯅꯤꯡꯉꯕ ꯍꯩ ꯆꯥꯅꯤꯡꯕ ꯉꯁꯤꯗꯤ ꯑꯗꯨꯁꯤꯒ ꯍꯩꯅꯧ ꯂꯩꯔꯁꯦ ꯑꯩ ꯅꯍꯥꯟ ꯑꯆꯥꯔꯁꯨ ꯁꯦꯝꯒꯦ ꯑꯩꯅ ꯀꯦꯖꯤ 5 ꯈꯛ ꯅꯍꯥꯟ ꯂꯧꯔꯛꯄꯅꯦꯕ ꯉꯔꯥꯡꯅꯤ ꯅꯍꯥꯟ ꯅꯠꯇꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯂꯧꯔꯛꯄꯒ ꯅꯨꯡꯗꯥꯡꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯍꯥꯏꯗꯤ ꯃꯃꯥ ꯍꯩꯅꯧ ꯃꯦꯠꯄ ꯆꯥꯒꯦ ꯍꯥꯏꯅ ꯃꯣꯏꯗꯤ ꯑꯩꯗꯤ ꯅꯨꯡꯗꯥꯡ ꯆꯥꯍꯧꯗꯔꯦꯕ ꯑꯩꯅ ꯉꯁꯤꯗꯤ ꯍꯧꯖꯤꯛ ꯍꯩꯅꯧ ꯃꯦꯠꯄ ꯆꯥꯔꯒꯦ ꯍꯩ ꯎꯕꯗ ꯇꯤꯟ ꯇꯥꯗꯕ ꯃꯤꯗꯤ ꯌꯥꯎꯔꯝꯃꯣꯏꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯩꯈꯣꯏꯗꯤ ꯇꯨꯝ ꯍꯧꯒꯠꯂꯒ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯦꯕ ꯇꯨꯝ ꯍꯧꯒꯠꯂꯒ ꯍꯩ ꯆꯥꯕꯁꯤꯗꯤ ꯁꯤꯒꯩꯁꯤꯒ ꯑꯩꯅ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯗꯤ ꯁꯤꯅ ꯊꯨꯝꯅꯤꯀꯣ ꯎꯕ꯭ꯔꯥ ꯊꯨꯝ ꯑꯗꯩ ꯁꯤꯅ ꯆꯤꯅꯤ ꯑꯉꯥꯡꯕ ꯑꯗꯩ ꯆꯤꯅꯤ ꯈꯛꯇꯪꯁꯨ ꯌꯥꯎꯔꯦ ꯑꯉꯧꯕꯁꯨ ꯌꯥꯎꯔꯦ ꯁꯤꯅ ꯃꯣꯔꯣꯛꯁꯦ ꯌꯦꯡꯉꯨ ꯃꯣꯔꯣꯛ ꯃꯌꯥꯝꯅ ꯑꯩꯅ ꯍꯥꯞꯄꯒ ꯃꯣꯔꯣꯛ ꯁꯥꯅ ꯇꯧꯔꯒ ꯍꯩ ꯃꯦꯠꯄꯁꯦ ꯆꯥꯗꯣꯏꯅꯤꯀꯣ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯍꯩꯅꯧꯅꯦ ꯈꯨꯠꯆꯥꯎ ꯑꯃ ꯌꯦꯡꯉꯨ ꯍꯩꯅꯧ ꯈꯨꯠꯆꯥꯎ ꯑꯃ ꯍꯥꯏꯗꯤ ꯀꯦꯖꯤꯗ ꯂꯨꯄꯥ 40 ꯄꯤꯅ ꯂꯩꯔꯛꯄꯅꯦꯕ ꯌꯦꯡꯉꯨ ꯑꯩꯅ ꯃꯀꯣꯛꯀ ꯄꯥꯟꯕꯁꯦ ꯌꯦꯡꯉꯨ ꯐꯖꯗ꯭ꯔꯁꯦ ꯌꯦꯡꯉꯨ ꯍꯩꯅꯧꯁꯦ ꯎꯕꯗꯅꯦ ꯍꯩꯅꯧꯁꯦ ꯀꯩꯅꯣ ꯈꯥꯏꯅꯤꯡꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯐꯖꯃꯟꯒꯤꯅ ꯍꯧꯖꯤꯛ ꯑꯩ ꯃꯀꯨ ꯈꯣꯛꯂꯛꯑꯒꯦꯀꯣ ꯃꯀꯨꯁꯦ ꯍꯩꯅꯧ 2-3 ꯈꯛ ꯇꯧꯔ ꯃꯀꯨꯁꯦ ꯈꯣꯛꯂꯛꯑꯒꯦꯀꯣ ꯃꯀꯨ ꯈꯣꯛꯄꯁꯦ ꯈꯔ ꯀꯩꯅꯣ ꯆꯪꯒꯅꯤꯀꯣ ꯍꯧꯖꯤꯛ ꯁꯤꯁꯤꯒ ꯊꯝꯃꯒꯦ ꯍꯧꯖꯤꯛ ꯁꯤꯒꯩꯁꯦ ꯃꯀꯨ ꯈꯣꯛꯂꯛꯑꯒꯦ ꯃꯀꯨ ꯈꯣꯛꯄꯁꯦ ꯁꯤꯅ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯌꯥꯗ꯭ꯔꯒ ꯊꯥꯡꯅ ꯈꯣꯛꯂꯤ ꯁꯨꯃꯥꯏ ꯃꯀꯨ ꯈꯣꯛꯂꯛꯑꯒꯦ ꯍꯧꯖꯤꯛ ꯃꯀꯨ ꯈꯣꯛꯄꯁꯦ ꯌꯦꯡꯍꯜꯂꯛꯑꯒ ꯍꯩꯅꯧꯁꯦ ꯌꯥꯝ ꯆꯥꯎꯔꯤ ꯍꯩꯅꯧ 2 ꯈꯛꯇꯪ ꯇꯧꯔꯒꯦꯀꯣ ꯍꯩꯅꯧꯁꯦ ꯌꯥꯝ ꯆꯥꯎꯔꯦ ꯍꯩꯅꯧꯁꯦ ꯁꯨꯃꯥꯏ ꯁꯣꯏ ꯌꯥꯕꯁꯤꯡꯁꯤꯀꯣ ꯁꯨꯃꯥꯏ ꯇꯧꯔꯒ ꯌꯥꯗ꯭ꯔꯒꯅ ꯑꯩꯅ ꯁꯤꯡꯖꯤꯠꯇ ꯁꯤꯠꯀꯦ ꯇꯧꯔꯝꯕꯅꯦ ꯁꯨꯃꯥꯏꯅ ꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯣꯔꯤ ꯃꯥꯜꯂꯦ ꯁꯤꯡꯖꯤꯠꯅ ꯁꯤꯜꯂꯛꯑꯁꯤꯀꯣ ꯁꯤꯒꯩꯁꯦ ꯁꯤꯡꯖꯤꯠꯁꯤꯒ ꯁꯤꯜꯂꯛꯑꯁꯤ ꯍꯩꯅꯧꯁꯦ ꯁꯤꯡꯖꯤꯠꯇ ꯑꯩꯅ ꯁꯤꯠꯄ ꯂꯣꯏꯔꯦꯀꯣ ꯃꯣꯔꯣꯛꯀ ꯀꯩꯅꯣꯒꯁꯦ ꯃꯦꯠꯂꯁꯤꯀꯣ ꯊꯨꯝ ꯈꯔ ꯍꯥꯞꯁꯦ ꯊꯨꯝꯁꯦ ꯇꯤꯟꯒ ꯇꯥꯏꯌꯦ ꯆꯥꯅꯤꯡꯕꯗ ꯂꯣꯏꯔꯦ ꯍꯥꯏꯕꯨꯅꯤ ꯍꯩꯅꯤꯅ ꯆꯥꯅꯤꯡꯕꯁꯦ ꯃꯣꯔꯣꯛꯁꯦ ꯑꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯦ ꯑꯩ ꯃꯦꯠꯂꯤꯁꯦ ꯃꯦꯠꯀꯦ ꯃꯣꯔꯣꯛꯁꯦ ꯆꯥꯊꯔꯛꯑꯒꯦ ꯍꯩꯅꯧꯁꯦ ꯃꯣꯔꯣꯛ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯥꯒꯗ ꯃꯅꯝ ꯅꯝꯃꯦ ꯀꯣ ꯆꯤꯅꯤ ꯑꯉꯥꯡꯕꯒ ꯆꯤꯅꯤ ꯑꯉꯧꯕꯁꯨ ꯈꯔ ꯍꯥꯞꯄꯦ ꯑꯗꯩ ꯊꯨꯝꯒ ꯐꯖꯅ ꯇꯣꯠꯈꯥꯏꯔꯒꯦ ꯑꯩꯅ ꯉꯁꯤꯗꯤ ꯄꯜꯂꯣꯏ ꯇꯥꯗꯣꯔꯦ ꯍꯩꯅꯧꯁꯦ ꯇꯤꯟꯒ ꯇꯥꯗꯩ ꯇꯧꯔꯦ ꯆꯥꯅꯤꯡꯕꯗ ꯁꯤꯒꯩꯁꯤꯒ ꯑꯩꯅ ꯍꯩꯅꯧꯁꯦ ꯀꯩꯅꯣ ꯇꯧꯅ ꯁꯤꯒꯁꯨ ꯍꯩꯅꯧ ꯈꯔ ꯂꯩꯔꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯔ ꯆꯥꯒꯦ ꯍꯥꯏꯅ ꯃꯄꯥꯛ ꯆꯤꯛꯊꯔꯒ ꯆꯥꯒꯦ ꯍꯥꯏꯅ ꯊꯨꯝ ꯈꯛꯇꯪꯒ ꯁꯤ ꯃꯦꯠꯀꯦ ꯇꯣꯉꯥꯟꯅ ꯀꯣ ꯁꯤ ꯊꯨꯝ ꯃꯦꯠꯀꯦ ꯑꯗꯨꯒ ꯈꯨꯠꯁꯦ ꯐꯖ ꯍꯥꯝꯗꯣꯛꯑ ꯑꯗꯨꯒ ꯆꯥꯊꯔꯛꯑꯒꯦ ꯆꯥꯃꯁꯅ ꯆꯥꯕꯗꯤ ꯌꯥꯏ ꯆꯥꯃꯁꯅ ꯆꯥꯕꯗ ꯍꯥꯎꯔꯣꯏꯗꯕ ꯈꯨꯠꯅ ꯂꯦꯠ ꯆꯥꯕꯗꯅꯤ ꯍꯥꯎꯔꯤꯁꯦ ꯍꯩꯅꯧꯁꯦ ꯑꯆꯥꯔꯒꯤꯅ ꯁꯤꯟꯁꯨ ꯌꯥꯝ ꯁꯤꯜꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯂꯦꯠ ꯆꯥꯊꯔꯛꯀꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯇꯤꯟ ꯇꯥꯕ ꯆꯥꯅꯤꯡꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯆꯥꯊꯔꯛꯄꯁꯦ ꯃꯌꯥꯝ ꯍꯩꯅꯧꯁꯦ ꯃꯌꯥꯝ ꯂꯥꯏ ꯍꯥꯟꯅ ꯈꯛꯇꯪ ꯀꯠꯁꯤꯀꯣ ꯑꯩꯗꯣ ꯀꯥꯎꯔꯤꯀꯣ ꯂꯥꯏꯒꯤ ꯀꯠꯄꯁꯦ ꯑꯗꯒꯤ ꯑꯩ ꯃꯌꯥꯝꯗ ꯏꯜꯂꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯦ ꯍꯩꯅꯧ ꯀꯩꯅꯣ ꯑꯃꯦꯠꯄ ꯑꯣꯏꯅ ꯏꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯅꯤ ꯁꯦ ꯆꯥꯃꯤꯟꯅꯔꯁꯤ ꯈꯨꯍꯥꯎ ꯑꯃ ꯁꯤꯡꯖꯨꯁꯤ ꯌꯥꯝ ꯁꯤꯜꯂꯦ ꯍꯩꯅꯧꯁꯦ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯃꯤꯠ ꯅꯥ ꯏꯁꯤꯡ ꯁꯤꯡꯉꯅꯤ
ꯍꯩ ꯆꯥꯔ ꯖꯥꯒ ꯌꯥꯝ ꯀꯨꯝꯒꯅꯤꯀꯣ ꯑꯩꯈꯣꯏ ꯄꯤꯛꯏꯉꯩꯗ ꯍꯩ ꯌꯥꯝ ꯆꯥꯔꯦ ꯍꯌꯦꯡ ꯑꯣꯏꯕꯒꯅꯦ ꯍꯩ ꯍꯩꯅꯧꯀꯣ ꯁꯨꯛ ꯌꯥꯝ ꯍꯦꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯏꯄꯟꯗꯧ ꯃꯆꯥꯅꯨꯄꯤ ꯀꯀꯥꯏ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯇꯧꯔ ꯄꯨꯟꯅ ꯐꯝꯃ ꯆꯥꯅꯦꯕ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯝ ꯆꯍꯤꯁꯦ ꯀꯩꯅꯣ ꯇꯧꯔ ꯍꯩ ꯆꯥꯅꯤꯡꯉꯛꯄ ꯋꯥꯠꯂꯛꯄ ꯖꯥꯠꯅꯤ ꯑꯩ ꯉꯁꯤꯗꯤ ꯈꯪꯆꯥ ꯆꯥꯅꯤꯡꯉꯕ ꯍꯩꯅꯧꯁꯨ ꯂꯩ ꯑꯗꯣ ꯑꯩꯗꯤ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯍꯩꯅꯧ ꯑꯣꯏꯅ ꯆꯥꯊꯔꯛꯑꯕ ꯍꯩꯅꯧ ꯑꯃꯦꯠꯄꯁꯤ ꯑꯣꯏ ꯆꯥꯊꯔꯛꯑꯒꯦ 목수 잘해. 뭐, 먹자면 합절로 엄마야. 잘해 먹. 하영 잘로, 응아시 잘로, 하영 거리 가라 또 위라디 또 해. 하우래. 실내가 하우면 고아우지. 먹다. 매ям 짜는 거지, 왜 짜자. 아. Một thứ xào nó rồi đó. Xào cho hậu đây. Mẹ ấy hay sao phải riêng á, bị đua cho riêng mẹ hay sao bị ấy gì nữa. Hay gì chung mà thâu tay sao kì. Vitamin C. ấy cái một lục thảm rồi đó mà một làm phẩm á máy này nông mà chừng này thôi sao bây giờ hả mít nào cái xinh ở đây dùng ơi mít cái gì lau thuộc ở đây dùng sao mình à mẹ mới dùng một xăm bánh tôi mình coi một xăm bánh lô có khu đây mẹ em hầu bữa đi lỗi đã một thứ sạm nó rồi đó anh mình là cái xinh rồi thì cha rồi bữa đây mẹ em cũng mà hay nấu chép phải chết ra hay nấu miệt bữa giờ thôi hay nấu ở trà sữa xem mình nè ở dưới
ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯅꯧꯕ ꯌꯦꯡꯕ ꯌꯥꯎꯔꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯀꯦ ꯉꯁꯤꯒꯤꯁꯦ ꯊꯝꯃꯦ ꯕꯥꯏ